ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯍꯥꯏꯕ ꯇꯥꯔꯦ NRCꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯒꯕꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯁꯨ NRC ꯑꯁꯤ ꯁꯧꯒꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ex-CMꯁꯨ ꯑꯣꯏꯕꯤꯔꯝꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯄꯗ MLAꯁꯤꯡ ꯗꯦꯜꯂꯤ ꯈꯣꯡꯆꯠ MLAꯁꯤꯡꯒꯤ ꯗꯦꯜꯂꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯐꯕ ꯑꯃꯅꯤ ꯍꯥꯟꯅ ꯆꯠꯂꯝꯂꯕꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥ ꯁꯨꯖꯥꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯄꯗ MLA ꯈꯔꯅ ꯗꯦꯜꯂꯤ ꯆꯠꯂꯤꯕꯁꯤ ꯗ꯭ꯔꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯝꯗꯨꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯔꯛꯂꯕꯗꯤ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯒꯕꯔꯟꯃꯦꯟꯠꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯗꯤ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯔꯤ ꯁꯧꯒꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯐꯝ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯀꯩ ꯂꯩꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯆꯠꯈꯤꯕ ꯋꯥꯐꯝꯁꯤꯗꯁꯨ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯂꯩꯕꯒꯤ ꯋꯥꯐꯝꯁꯨ ꯑꯣꯖꯥꯅ ꯑꯗꯨꯃꯛ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ex ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯃꯥꯡꯗ ꯇꯧꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯦꯟꯁꯁꯀꯤꯁꯤ ꯃꯃꯥꯡ ꯍꯥꯏꯔꯤꯁꯤ 22ꯗꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯀꯣ ꯑꯗꯨꯗꯒꯤ 24ꯗꯁꯨ ꯂꯧꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯁꯁꯀꯤ ꯋꯥꯔꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯆꯪꯁꯤꯜꯂꯝꯃꯒꯗꯤ ꯄꯣꯠꯇꯨ ꯐꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯍꯧꯈꯤꯕꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯨꯝꯊꯣꯛꯄ ꯉꯝꯃꯔꯣꯏ ꯃꯗꯨꯗ ꯉꯥꯡꯅꯔꯨꯕꯒꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ MLA ꯃꯌꯥꯝ ꯆꯠꯈꯤꯕꯗꯨ ꯇꯁꯦꯡꯅ ꯃꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯥꯎꯠꯀꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯩ ꯃꯍꯨꯠꯇ ꯈꯔꯗꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯨꯖꯥꯇꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯃꯗꯨ ꯗ꯭ꯔꯃꯥꯅꯤꯒ ꯍꯥꯏꯔꯤꯁꯦ ꯄꯦꯟꯗꯕꯗꯒꯤ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕꯗꯨ ꯀꯔꯝꯍꯥꯏꯅ ꯆꯠꯂꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯅꯍꯥꯟꯈꯩꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯑꯗꯨꯝ ꯍꯪꯕ ꯌꯥꯕ ꯋꯥꯅꯤꯀꯣ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯗꯂꯣꯟ ꯇꯧꯔꯀꯥꯟꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯀꯥꯟꯗ ꯄꯨꯝꯅꯃꯛ ꯗꯤꯁꯇꯔꯕ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯤꯅ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯆꯠꯄ ꯃꯥꯟꯕ ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯀꯔꯤ ꯐꯣꯜ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯅ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯨꯝꯕꯗꯨ ꯌꯥꯝꯅ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯒꯃꯦꯟꯠꯁꯤꯅ ꯇꯧꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯗꯨ ꯎꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯛꯄꯅꯦꯅ ꯂꯧꯏ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯂꯥꯛꯏꯕ ꯄꯣꯠꯇꯨ ꯑꯐꯕ ꯑꯣꯏꯔꯛꯁꯅꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯥꯎꯠꯀꯝ ꯑꯃ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯐꯔꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯗꯨꯗ ꯑꯣꯄꯣꯖꯤꯁꯟ ꯍꯥꯟꯅꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯕꯤꯔꯝꯕ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯣꯏꯅ ꯃꯗꯨ ꯆꯠꯂꯤꯕꯗꯣ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯖꯔꯒꯁꯨ ꯃꯣꯏꯒꯤꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕ ꯌꯥꯎꯒꯦꯒ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯝ ꯐꯩ ꯌꯥꯎꯕ ꯌꯥꯕ ꯋꯥꯅꯤꯀꯣ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯁꯦꯟꯁꯁꯁꯤ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦꯕ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯁꯁꯁꯤ ꯍꯦꯛꯇ ꯇꯥꯡ 10ꯗꯒꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯨꯠꯂꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯑꯣꯏꯗꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯦꯟꯁꯁꯁꯤ ꯌꯩꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯀꯔꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯅꯤना ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯕꯗꯒꯤ ꯁꯦꯟꯁꯁ ꯇꯧꯗꯕ ꯁ꯭ꯇꯦꯠ ꯃꯃꯥꯡꯗ ꯏꯟꯁꯇꯦꯟꯁ ꯄꯤꯛ ꯊꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯄꯨꯔꯥ ꯄꯥꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕꯅꯤꯅ ꯌꯩꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯌꯥꯝ ꯌꯥꯈ꯭ꯔꯦꯕ ꯑꯗꯨ NRCꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯗꯨꯒꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯇꯣꯡꯃꯛ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤ ꯒꯃꯦꯟꯠꯀꯤ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯂꯤꯁꯇ ꯌꯥꯎꯒꯗꯕꯅꯦꯕ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯤꯅꯤ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯅ ꯂꯩꯕꯅꯤꯅ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃ ꯍꯥꯏ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯀꯨꯀꯤꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯠꯇ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠꯅ ꯑꯦꯛ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯧꯔꯒ in the interest of the Manipur tawagi waneba Manipur da leriba kuki loinamak aikoina tanthokani haibsu leite tanthokpham thui haibsu leite foreigner ni haibsu leite da whatever
लाइबा पोसिदी मणिपुर द लेरबदी मणिपुर की करी हाय तारे चप चाबा मणिपुर की सिटीजन ओइना मणिपुर की सिटीजन मीन्स इंडिया की सिटीजन अमोइना लेरगा इलीगल वरमबदुदी कुकी ओइगेरा अमो ओइगेरा मिटोप ओइगेरा अखोगी दी बॉर्डर की स्टेट निना मधुगी अकीबदु लेबा असम द तौगिबदु दुनेबा अदना मधु तहोद्रगदी मणिपुर द लेरिबा येलहोमी हाइबा तारे ने अखोई लेमिनरेबा होमिन कामनेरेबा तोंगा तोंगा कांगलु मयाम अमा लेइ मयाम से अखोई अवाबा तारनेबा लोइनमक हारिसे अदुगा अनोबा लाकपा मिटोप मयाम ngara ꯅꯍꯥꯟꯗ ꯆꯪꯁꯜꯂꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯅꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯇꯧꯁꯅꯨ ꯕꯠ ꯆꯨꯝꯅ ꯇꯧꯕꯤꯌꯣꯕ ꯑꯁꯦꯡꯕ ꯁꯤꯇꯤꯖꯦꯟ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯅꯤ ꯁꯤꯅ ꯅꯠꯇꯦ ꯍꯥꯏꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯀꯣꯟ ꯑꯍꯥꯟ ꯅꯥꯏꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯐꯖꯅ ꯉꯥꯛꯄ ꯑꯗꯨꯒ ꯃꯁꯤꯗ ꯗꯤꯁꯇꯔꯕꯦꯟꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯤ ꯁꯦꯇꯜ ꯇꯧꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯄ꯭ꯔꯖꯥꯒꯤ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯕꯁꯤꯅꯦꯕ ꯑꯗꯨꯅ ꯏꯔꯥꯡ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯗꯤ ꯁꯣꯛꯄ ꯍꯦꯟꯗꯣꯔꯤꯕꯅꯦꯕ ꯏꯟꯇꯔꯦꯁꯇꯤ ꯑꯗꯨꯅ ꯃꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯁꯦ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯇꯥꯡ 10ꯗꯒꯤ ꯃꯣꯏꯅ ꯁꯦꯟꯁꯁꯁꯤ ꯅꯝꯗꯅ ꯇꯧꯅꯤꯅ ꯍꯥꯏꯔꯛꯑꯒꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯉꯁꯥꯏꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁꯁꯤꯡꯗꯣ ꯌꯥꯝꯅ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯖꯕ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯖꯪꯆꯔ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯃꯁꯤꯗꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯅ ꯐꯖꯅ ꯈꯟꯅꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯗꯕ ꯃꯑꯣꯡꯗꯀꯣ ꯆꯪꯁꯟꯃꯤꯟꯅꯕꯅ ꯐꯅꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯁꯟꯃꯤꯟꯅꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯑꯉꯝ ꯇꯥꯟꯅꯗꯅ ꯃꯨꯛꯅꯗꯅ ꯑꯩ ꯇꯧꯅꯤꯅꯦꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯃꯗꯨ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ 14 CSO ꯁꯤꯡꯅ ꯗꯦꯜꯂꯤꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯄꯟꯕꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ